Tabiriba amadi miteng tabiriba singbo ahanba maktada ikai khumnajari. Ngasisu amuk pumna makidamak sem saduna pujarakliba film asigi maming Deadpool 2. Hariba film asi 2016 da release tawkraba Deadpool haina mingthonba film adugi ani suba saruk amani. Film asi 2018 ge May 18 da release tawki. Film asi action amasung adventure the base tawba film amani. Film asigi rating sing IMDb da 10 gi manungda 7.7, Rotten Tomatoes da 84%, aduga Google user singna 83% ge like tawkraba miyamna yamna pamna khiba film amani. Film ase horakpada Deadpool yamna ningba kaina maki apartment da masa mathanta blast tawduna suicide tawrami. Sin asigi matungda Deadpool ge pass ki sinda muk ulai. Hairiba sin asida Deadpool na fattaba miyoi singa yamna sathina pfunarami. Fattaba miyoi singa do Deadpool na halami. Adubo miyoi amadi mafam adudage chenke. Deadpool na chenkriba mi ado ko na yenglage hauzik ay Benesaga unagadabani haiduna Benesagi manakta chatki. Numit asi Benesaga maga punna layminarakpa ani suba chahigi anniversary numini. Deadpool na mayumda lakpada ngasaygi funa famdagi chenkiba fattaba nupa ado mayumda laktuna layrami. Nupa aduna Benesada nongwina kaplami. Deadpool na sensilaktuna kannana buhonarami. Adubo upay layramde. Benesa nongmayna panduna laymay tataki. Deadpool yamna sauna nupa adubutana duna sorok mayayda truck na thomanduna halami. Deadpool na Benesa gi manakta laktuna ningamdan hairi. Aigi maramdagi nahak ngasi aibu thatuktuna chatlibani. Aina nang hatpagi laman soidana singani. Deadpool ningba kaina Benesa gi wakhalda masa mathanta awangba building dagi chongthaduna sijanaba masa mathanta kayarak honaki. Adubo Deadpool immortal oibana pumnamak aremba tarami. Present sinda amuk ulai. Deadpool na maki apartment da blast toba aduda body parts sing tongan tarami. Thaudok aduda Deadpool gi wakhalda Benesa laktuna nahak na tawribase afaba nate asumna hairami. Blast tawkraba matungda mafam aduda stillman laklaga Deadpool gi part tongan tariba do khunjinduna puraklami. Aduga mathang samjilami. Asumna samjilaba matungda ngayhak layraga Deadpool hanagumna kari amata asokpa yaudana wakal nungaitana sofa da hiptuna layrami. Tanja aduda stillman adu laktuna hari. Nahak na tawribase karino. Nangdi yamna powerful su oiribani. Ngasidagi nahaki family aikhoini. Nahak mafam asida aikhoiga punna laygadabani. Yum aduda atopa nupi ani sulayrami. Nupi amana masam pink color gi sanglami. Aduga atopa nupi amana masam yamna tena kai. Atopa sinama ulai. Masa phaba mamit nama laser light yawa nupa amana maki gari ado rotate tawada khanghaudana mafam amada yawraklami. Hairiba nupa aduna mafam aduda layramba nupa anida chaliba chahi asi karamba chahino hain hangi. Nupa aniduna paukhum pidringaida makhoi ani bu halami. Sinnasi amuk change tawduna stillman na walk out tawba adu ulai. Yum aduda nupi masam tenbi aduna stillman da hari. Nahak na Deadpool da karigi thajaribano. Masa mathanta sijaba pamliba mi asida. Makhoi sing adu X-Men ni haina layribani. Nupi adugi wadu taraga Deadpool na paukhum piri. Aingonda chingnaragano. Nakhoiga mafam asida punna laybadagi ai kari tawgadabano haiba munna khange. Aina mafam asida layri fawbadi X-Men group ta aisu adumuk yaugani. Deadpool gi wa taraga makhoi sing adu yamna harawnarami. Stillman na Deadpool bu thagal ami. Amasung mafam aduda purakpagi mahi yale hairami. Mathangi sinda mutant angang singi school ama ulai. Angang sing adugi masada power amamam yaujarami. School adugi principal aduna angang sing adu punsin na handuna hairi. Ay khangi nakoida power amamam yaujai haiba. Nakoina nakoigi power ado male masigi miyoi kanada so utpayade. Control tawduna adumak thamgadabani. Asumna hairaga principal aduna masa phaba mahiroi ama kaukhatuna torture tormi aduga hari nakoina hujik uribasi kariguma nakoina control tawdrabadi asumna torture tawgadabni mathangi sinda X-Men gi yumda ulai Deadpool na famduna layringaida stillman na laktuna hari problem ama layre aikhoi mafum aduda chattaba yadre problem thokliba mafum adu mutant school adugi mapanda oirami principal na torture tawkiba masa phaba angang aduna sauduna thodok adu thokan bani angang aduna police ani suhalami
angang adugi power adudi masadagi mai produce tawduna attack tawbani mafam aduda X-Men gi team adusu yawraklami akhoina angang adu thiamduna control tawge haina changsilubada angang aduna makhoi attack tori thogdok asigi khudong chaba lawraga police singna angang adugi mangakta device ama sirami Deadpool na angang adugi mangakta yengbada torture tawkibagi dakphum adu urami madu uraga Deadpool na sauraduna mafam adugi miyoi singda attack torami maram asidagi Deadpool gi mangakta su device adu hapchilami device aduna maram oiraga makhoi karisu tawba ngamlamde device aduna makhoi ani ado control tawraga faduna atopa mutant sing leiba jail amada puraklami mafam aduda atopa mutant sing leirami mafam aduda makhoi ani su uniform sethanduna pusillaklami mafam aduda leiriba miyoi khudingmaki mangakta device amamam sirami Deadpool gi mangakta siriba device aduna maram oiraga Deadpool gi hanagi cancer gi anaba ado hawraklami ngai hak leiraga angang adun Deadpool da hari aikhoi isana isagi lepchaba yadriba karino aikhoi gi school gi principal ado yamna fate aingonda yamna sathina torture towi aina mafam asidagi thokpaga phatkani asumna makhoi ani ngai hak wari sanaraba matungda chak chanaba haiduna famlami tanja aduda mamita laser light yawba masa yamna chawuna pa ado lai aduga mafam adugi miyoi singda attack tori aduga angang adugi manakta laklaga angang adu aingonda piyu haina hairami Deadpool na angang asi nangna pubadi lairadana sokpu fabu sooloi asumna hairami asumna makhoi ani yamna sathina phunarami makhoi ani phunabada awangba amadagi makhada taraklami maduda Deadpool gi mangakta yawriba device adu nanthokhtuna tongan tarami device adu yawdabadagi Deadpool gi ability power adu laktuna phunarami Deadpool na nahak angang sing asi karigi pamlibano haina hanglami maduda paukum pirai aigi ming Cable kawi nahakna kari su thoknadaba angang asi karigi kalibano Deadpool na mo hari angang asina mahaki punsi ase aina kanbigani haina thajai maram asina angang asigi thajaba asi aina kailoi Cable gi masada bom yawrami makhoi ani bom ado blast tawrapada mafam adudagi mapanda tarami Deadpool na taaduna leiringaida mahaki vision da benesa laktuna thauna hablaklami ngaihak leiraga Deadpool gyan laktuna mafam adudagi laklaga magi atopa friend singa unaduna angang adu kannana bhairami mafam aduda maga hana thengnakiba taxi driver adu su leirami masa faba angang adu mutant sing leifam aduda adumak leirami mafam aduda atopa yamna sathiba mutant amagasu friend orami Deadpool na angang adu kannana ba plan torami angang adu kannana bhaiduna makhoi taruki group ama semlami makhoi sing adugi tongan ba power yawrami makhoi taruki manungda nupi ama yawi nupi adugi power de kanagumba amabu mahaki wahi de control tawngamlami aduga nupa amana electricity control tawngamlami nupa amana magi mayadagi acid othokpangami aduga atopa amana mafam amadagi mafam amada mangba ngamlami mathang sinda Cable ulai Cable na Deadpool gi mamanaba adu faduna thamlami Cable na Deadpool gi mamanaba aduda mutant angang ado kadaida lei haina ki handuna hangbada mamanaba aduna ki duna wari pumnamak hairami aduga makhoi gi plan adusu haidoklami asomda Deadpool na mutant angang adu atopa mafamda puthoktuna changge tawi asomda Deadpool na mutant angang adu atopa mafamda puthoktuna changge tawrani haibagi pau fanglami maram asina makhoi gi team adu mathaktagi paiduna laklami makhoi gi maraktagi nupi aduna police ki gari manungda tasinduna control tawnana bhaiduna tawrami adubo mafam aduda Cable laktuna nupi aduga funarami nupi aduga funaduna leiringaida Deadpool su laktuna nupi adugi mateng pangduna Cable da attack tawi thogdok asidagi mutant angang aduna yamna sathiba mutant adu thadoklami Deadpool na angang adugi manakta lakpada angang aduna lana lawduna asumna hari aina nahakpu thajaduna leiraga aibu hundoklamlaga nahakna chenkhiba aduga housingna amuk aigi isana lepsagi khanba matam asida disturb tawwa lakpa asumna haiduna yamna saurami mutant sathiba aduna Deadpool gi wa amata tadana manakta sangsillaktuna Deadpool gi makhwang mapada thadaduna hundoklamlaga mutant angang aduga loinana mafam adudagi chatki Deadpool gi team gi nupi aduna Deadpool taduna leiriba ado khunduna puki
Mathangi senda Deadpool gi makhong ado angang masagi makhong dong na palami. Deadpool na magi makhong ado faraklaga angang ado kanba pamlami. Tanja ado da cable lai. Deadpool na cable da nangi karamba pandam no. Nang na angang si hatpa pamli basa. Cable na hari. Pare ado di. Ay wari liragi. Angang si ay na hatpa gi pandam kadi sulaite. Adubo ay hak future dagi lakpani. Future da angang asina chauraga aigi nupi amasung aigi nungsi khrabi icha nupi bo hatki. Haujiksu angang asina school gi principal bo hatpa chali. Angang asina hayeng chauraga mihat po oigani. Maram asina angang asi thirakpani. Haujikti ay nangi mateng yaudana kari amatang amlaroi. Maramdi angang adugo loinana sathiba mutant ama khongloi oidun laikre. Ay khangi nahak yamna kanba misakni. Nahaki mateng dagi pandam asi mai pakpa ngamgani. Wari asi taraga Deadpool na cable da hari. Pare aina nangi mateng pangani. Adubo nahak aingonda promise to angang ado ubaga haloi haina ahan ba ikoina angang ado themsi. Cable su Deadpool gi wa ado yaduna makhoi punna lakminarami. Deadpool na X-Men gi yung mamang da leptuna Stillman da kaurami. Stillman na Deadpool da nangi problem se loi banaite. Maram asina ai lakpa ngamloi. Asum na hari. Maram asidagi Deadpool amasung cable na principal adu kannana bahayduna school adu dalai. School adu da angang aduga mutant sathiba aduga na hana yawraklami. Ngayhak lairaga Deadpool yawraktuna sathiba mutant aduga funarami. Sathiba mutant adu makhoina lakchaba ngamlamde. Deadpool ki team da yawi nupi aduna school manungda laktuna mutant angang sing adu tongana thaidoklami. School gi mapanda sathiba mutant aduna Deadpool gi makokta yotchai ama lengsilami. Tanja aduda Stillman amasung X-Men gi family adusu mafam aduda yausilai. Stillman na mateng pangduna sathiba mutant aduga funarami. Makhoi mayam changduna sathiba mutant adu haithaduna halami. School manungda mutant angang aduna principal adu hatke tawbada nupi aduna principal adu kanbirami. Adubo mutant angang aduna principal adu amuk hatke tawringaida Deadpool laklaga themduna hari. Principal asina aingon the torture tawi haiduna nang na halabadi. Principal asiga nang kari khenari nang mihat pani hairoidra. Asumna themduna tapna changsilaga konbada angang aduna magi power season aduna Deadpool da kanna konsilami. Aduga attack tawduna lapna langthoraklami. Deadpool na device adu mangakta season duna amuk hari. Nang na ibu thajadradi aina device ase sijilamani. Nang na ibu attack tawduna hatpa pamlabadi halo. Mutant angang aduna Deadpool ki wa adu taduna attack tawrake tawbada cable na angang adu da nongmai na kapi. Deadpool na paisilaktuna nongmai maru adu masada palalami. Madu uraga angang adu Deadpool ki manakta sensilaktuna yamna nungaitana sorry haina hairami. Adubo Deadpool na device adu mangakta sibana magi power amata yawramde. Maramasina Deadpool mafam adu da siki. Siraba matungda Deadpool gi thawai ado Vanessa gi manakta chatuna unarami. Vanessa hari nahak mafam asida yamna thuna lakle. Malemda nahak ki mateng wale. Nahak amuk handuna chalo. Aduga X-Men team da amuk yawruko. Asomdana cable yamna nungaitana aina tawribasi karino haina wakal khanduna lerami. Cable gi gari da time travel tawnaba aroiba chance amakak ngaiduna lerami. Cable na aroiba chance adu mahaki machanupi amasung mahaki nupiga thengnana bahaiduna thamlambani. Adubo mahakna gari adu rotate tawduna time reverse tawhanduna nongmai maru adu Deadpool gi lucky coin da palhanduna kalami. Deadpool na madu uraga cable da nahakna nangi aroiba chance ado karigi sizinaribano. Nahak karamna future da amuk chatkani. Cable na amuk khumlai. Nahakna igi mateng pangba adumna ainasu nahaki mateng pangmani. Nangna angang asina mi hatpa tukhan khrabanina future da aigi nupi amasung icha nupi bu halaroi. Aigi family safe oirani. Ai matam khara mafam asida leiraga aigi family gi manakta hankrage. Asumna makhoi punna mafam adudagi thoktuna lakpada tunglomdagi school principal aduna laklaga phattaba wahi kaya haiduna blackmail tawrakpada taxi driver aduna sauraduna magi taxi aduna principal adu thomduna hali. Aduga aina oina hale haina lawrmi. Film asigi aroiba senda X-Men gi nupi ani aduna cable gi gari ado semlami. Aduga Deadpool na gari adu Vanessa ga unana bahaiduna sijinnarami. Asumna matang masida film asigi aroiba saru oiki.
ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ